Press media mamangda wazau ngangkiba RIMS ki director medical superintendent amadi mari lenaba sing khudakta chapsaba action lawdragadi lisang sitna private practice toromba RIMS ki doctor khudingma khut tharagani private practice toromba RIMS ki doctor khudingma su athuba matamda lupta changjaratuna maral yazana batanja piri haina Kanglaipa Communist Party Taibanganba Group ki publicity secretary Salaingan Bumiteina kudyak pituna thadorokpa cherol da khangalagli serol aduna makha taradun hai KCP Taibanganba Group ningtam lalhau Horiba loop ama oiba taragaso revolutionary ideas concept ideology amadi principle yaudaba sel kharaga matikna yabu oina RIMS ki huranba gen khutpu kharana ohanna bahonarikliba si khudakta lepkadabani haikiba loinana atopa ningtam lalau horiba loop singi ming fawba sizinaduna pressure khara piraga khongpham hekta handokhigadaba loop ama oina khalliba RIMS ki mari leinaba singi wakhalsu khudakta gi lepnaba press media gi khutanda appeal torokli amadi sel khara piraga thamba gen khutpu singi khuthangda RIMS ki huranba sing kankhadna ba honarliba sing asigi thawung amadi lalong sing khudakta gi lepkadabani haiki madu nataba tarabadi KCP Taibanganba Group ki operation on eradication of public enemy na athubada leibak miyamda mihoi sing asi yeknabani haina maming mathaga konana lauthoklagani gen khutpu lingkhatpada RIMS ki quarter manungda leiraga amadi mayumdagi khutsabi sing thadoktuna Achoba Thaudang Lauriba si Maruina, RIMS ki director G Sunil Kumar Sharma, Singtamai Waikom Lekaidagi RIMS ta Esho Electrical Oiba, Wangzam Surazamati, Naharu Pangkong Turel Mapaldagi, Hospital Administrator Oiriba Dinesh Singh Ketrimayung Amasung Teradagi RIMS ki EE Oiriba, Khaidim Ibo Pisak Singh Thawaldagi Mamang the RIMS Hospital ki Delhi Wages Piramba, Hozikna RIMS ki Maintenance Pairiba, Listan Namadi, PRO Dental Oiba Hozikna Media Cell Pairiba Teradagi, and Philips ni Haibutu Mayak Singh Kangmum Lay. Hariba miyosing asi lup ka wakal paminanaba kanghan kipa leiragasu gen khutpu singi khuthangda pau phorokpa amadi kharana pau phoroktaba sina maram oiraga khut tharagani haina khangalagli masigi mathakta RIMS ki director medical superintendent amadi administrator singna RIMS ta thabak toriba RIMS ki doctor singna toriba aran ahui singi matangda thamkiba wafam sing thausadana leibagi mathakta ngasi fawba action amata lawdana amadi miyam mangda puthoktriba si karigino haibasi achobu wahang ama oiri karigumba RIMS ki director amadi medical superintendent na puthokta amadi action amata lokhattaba taragati athuba matamda doctor singh asi amamam to oina puthoktuna makoi na tawkiba aranba sing leipak miyamda singtokcha halagani RIMS ki director gi ayaba yauna RIMS ki medical superintendent amadi doctor kharana press meet tawduna private hospital da private practice tawba RIMS ki doctor singh leiragadi pau pibiragu action lokhatkani haina thamkiba wafam singgi matungina ahanba phase ki oina operation on eradication of public enemy KCP Taibanganba Group na doctors kharagi maming matha press media gi khudangda thamjakiba taragasu ngasi fawba thabakta onthoktriba sigi maram karigino private practice toromba taragasu hozik makoi singadu tawdri haina mara leitre haina loribra natragana makoi dagi senthom kaya lokselaga tumina leiribano haibadu miyamda khangna langthokadabani operation on eradication of public enemy KCP Taibanganba Group na kupna thijiluba matamda RIMS ki maruoiba miyoi sing asi kulai paiba geng kutpu kharana operation on eradication of public enemy KCP Taibanganba Group na paikalagliba thabak thorom sing asidagi laina nathokpa ngamlagani aran ahui tawriba makoi gi mathakta kari amata tawba ngamlaroi khanduna leiribani haibasu lupna hojikti mayak sengna khangbusu ngamle maramaduna lupna hena sectiona Lobaga Luina Pumnamak, Tenanaba Sem Savasu Loire, RIMS ki highly corrupted Oiraba official Singasina, Gang could put sing Semgatuna Ningtam Lalhoki ideology amadi concept sing Mapung Pana Kangdaba, Ningtam Lalhoki, Maikom Uptuna, Miam Marakta Laiba, Karana, Lautunaduna, operation on eradication of public enemy na Lup Asiki, most Silaka private practice story by Dr. Singh Loinana, RIMS Pusandan Pam Zaga on Tole, Ana laying the Toina Punging Lup Sindre, Hibashi Chapchan and Kanglapatagi. Masida Senariba Singbu Lup Nasengduk Nabagi Tanza Piduna Laki, a Sigumba Tawangasina, Owen Bakunayama, Semganaba Honabada, Tintabata Natana, Arana Huitoriba Singbu Sawat Poina Tokani. Kanzabagaloina RIMS Pusandan Pam on Topadamatting Pangliba Singi Matakta, Hen Kana. Yingsin the Su Hore, Ningtam Lalho Horiba Lup Karagi Ming Power Season Duna Aran Maikum Upa, Kulai Paiva Tika Darga, Panka Koiraba, Sel Kara Piraga Tabak Season of Yaba, Masagi, Pirip Laitaba, Gang Kutpu Kara Sina, Kan Biba Namgani Haina, Tazabadagi Haibada, Lalaroi the Wafam Amaso Orekli Masigi Matata Amukso Makoi Arana Hui Sing out to
pigani haina geng khutpu sing asina su thazaba pibadagi makhoi gi marumda muktuna leibani haibasu chapchana lupna khangmunum lei ningtam lalho ihobu lan uhanna honariba sing amadi leipang miam the operation on eradication of public enemy KCP Taibanganba Group na paikhaliba thabak thorum singbu nakal dagi pressure khara piraga natraga laithoktuna matam khara leiragadi kauthok sakini haibagi mongda leiriba sing ashigi mayokta lupki mohut sinduna operation team ama chapsaba action sing local agani masida thoropa apapata adu kanglai khunai sida kundaminariba section amatadagi ngakthok ngakshin taunaba hairak makata na yararoi KCP Taibanganba Group na lale khanglaba mioi singbu masa semdok janaba tanjama pizaboina masa da che pau oina yohanduna thamlaga so rims manungda thamliba yamnaba civil lamadi uniform setpa police sing central security forces samade private security single loinana rims hospital na yoktuna thamliba geng khutpu khara asina masa kanjana ngamgani haibagi mongda leithokliba director MS Dr. Madi arana hui tawda chenari ba mioi sing asigi thawung asi ubada KCP Taibanganba Group na ngaktabang ngamde nokning maso fawi adubu KCP Taibanganba Group ki oina di arana hui tawriba singi mathatta mamangda thamki wafam singbu sel khara na matik na yagani haibagi wakhalda lan approach tohanlagli ba si kudaktagi lepi na basu khangalagli maramdi KCP Taibanganba Group ki oina di party gi ideology concept amadi principle ga matam pumbada khak matik na roi lupa amata lawjaba su yai haina roi bo oina khanganjari adubu maral na mapot pharaba singda lupna thamki ba wafam singda karigumba thawai usittabagi mawungda rims ki huran ba singi lawnam siro langda thuraba gen khutpu singna lupta pau hautoraliba sing asi sukudaktagi laptop taragadi makoina sizinaragliba loop singi maming matha mobile phone ki number sing amachung mobile phone da thamlakiba makoigi maming matha yauna press media da thadoklagani operation on eradication of public enemy KCP Taibanganba Group na private practice toramba maruoina rims ki doctor sing na loop na thamkiba wafam singbo lum na lobby duna private practice tawkidaba asigi damakta di thagat perform dopaka loinana awon ba Manipur amagi damakta achumba khara tawduna manaba kunayama semgat namu khonariba sida mipum kudimak na susoidana sogat pigani haina thazaba thambaga loinana arana hui tawriba pumba muthatpadasu angamba thodang lomina si haina appeal torokli